ngashidi iche ichilsingda laushing oigodaba wafam khara thamjage loiba phawba tabiuko nakoi gi nusinariba nupaduna video call da adu yenge ada yenge kato karan panglablaba kato karan video or photo kaya tharaklaba amasung nangisu kaplaga tharu kaina yamna toina toroklaba aduga mana nangna yade talli haibagi damakta o nangi sengonda nusidre ai khangi ai nusirabadi tharau asumna torlabadi adugumba nupadudagi labna leithoba ho nupi nakoinasu henjillunu nupa ayamadi chance thiribane nakoigi nupi oibigi signal ama ngairibane ngasigidi swai matangsida lusinjarage asigi topic asida next part puthok pirau hairabasu adum putholake comment section da adum mayamgi apamada phongtok piram loiba phawba tabibagi damakta mayambu thagatjari